ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯑꯃꯒꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕꯒꯤ ꯃꯔꯤꯗ ꯂꯥꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯃꯈꯩ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯒꯤ ꯑꯄꯥꯝꯕ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯂꯩꯇꯦ ꯍꯥꯏꯅ PTIꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ BJPꯒꯤ ꯁꯣꯔꯁꯇ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ PTIꯅ ꯇꯧꯔꯛꯂꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯒꯕꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯒꯤ ꯑꯄꯥꯝꯕ ꯂꯩ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ BJPꯒꯤ MLA ꯊꯣꯛꯆꯝ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯂꯨꯆꯤꯡꯗꯨꯅ ꯇꯣꯉꯥꯟꯕ MLAꯁꯤꯡꯒ ꯍꯧꯈꯤꯕ ꯃꯦ ꯊꯥꯗ ꯃꯅꯤꯄꯨꯔ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯚꯥꯜꯂꯥꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡ ꯃꯤꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯒꯕꯔꯅꯔꯒ ꯎꯅꯕ ꯑꯗꯨꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯅꯅꯕ MLA ꯃꯁꯤꯡ ꯁꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕ BJP ꯑꯃꯗꯤ BJPꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ MLAꯁꯤꯡꯅ ꯇꯥꯡꯀꯛ ꯀꯌꯥ ꯊꯣꯛꯅ ꯉꯁꯤ ꯐꯥꯎꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ MLAꯁꯤꯡ ꯌꯥꯎꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯎꯕ ꯑꯃꯗꯤ ꯇꯥꯕ ꯂꯩꯇ꯭ꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯗꯨꯅ ꯂꯩꯉꯥꯛ ꯄꯥꯏꯕ ꯊꯥ 4 ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯂꯩꯔꯤꯕ ꯁꯤꯠ 60 ꯑꯁꯤꯒꯤ ꯃꯅꯨꯡꯗ MLA ꯑꯃ ꯃꯁꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕꯗꯒꯤ MLA 50 ꯂꯩꯗꯨꯅ MLA ꯁꯤꯠ ꯑꯃ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 8ꯗ N ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯊꯥꯗꯣꯛꯈꯤꯕꯗꯒꯤ BJPꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯉꯝꯗꯕꯗꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯩꯉꯥꯛ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 32ꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯊꯝꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥ 4 ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯀꯔꯝꯕ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯉꯁꯤꯁꯨ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯄꯟꯕ ꯑꯊꯤꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯅꯅꯕ ꯍꯣꯠꯅꯈꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯗꯨꯁꯨ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯑꯆꯧꯕ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯃꯥꯏ ꯄꯥꯛꯍꯟꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗ ꯇꯞꯅ ꯏꯪ ꯇꯞ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯎꯠꯅꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯄꯥꯎ ꯂꯧꯕ ꯆꯠꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯅ ꯇꯣꯡꯕ MST ꯕꯁꯇ ꯃꯅꯤꯄꯨꯔ ꯊꯥꯕ ꯋꯥꯍꯩ ꯑꯗꯨ ꯃꯩꯁꯨꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯃꯨꯊꯠꯇ꯭ꯔꯕꯗꯤ ꯄꯥꯎ ꯂꯧꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯝꯖꯨ ꯑꯃꯗꯤ EGMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯏ ꯄꯥꯎ ꯐꯣꯡꯗꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯉꯁꯤ ꯐꯥꯎꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯕ ꯏ ꯄꯥꯎ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯏ ꯄꯥꯎ ꯐꯣꯡꯗꯕ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯀꯣꯛꯇ꯭ꯔꯤꯉꯩ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 8ꯗ CBIꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯇꯦꯡꯒꯣꯂꯣꯏ ꯑꯃ ꯌꯥꯎꯅ ꯇꯦꯡꯒꯣꯂꯣꯏ 5 ꯐꯥꯖꯤꯟꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯅꯔꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯣꯔꯦꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯥꯎꯠꯄꯣꯁꯇ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯁꯨꯒꯤ ꯈꯨꯠꯌꯦꯛ ꯄꯤꯅꯗꯨꯅ ꯌꯥꯎꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯀꯦꯗꯔ ꯑꯃ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 3 NIAꯅ ꯐꯥꯈꯤꯕꯗꯒꯤ ꯀꯨꯀꯤꯅ ꯅꯝꯅ ꯇꯥꯕ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗꯁꯨ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 8ꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ N ꯕꯤꯔꯦꯟ ꯑꯃꯗꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯒ ꯗꯤꯜꯂꯤꯗ ꯀꯧꯔꯛꯄꯗꯒꯤ ꯗꯤꯜꯂꯤꯗ ꯄꯥꯏꯁꯤꯟꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ N ꯕꯤꯔꯦꯟ ꯑꯃꯗꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯏꯝꯐꯥꯜꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯇ ꯊꯨꯡꯂꯈꯤꯕꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ N ꯕꯤꯔꯦꯟꯅ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯒꯤ ꯑꯄꯥꯝꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗꯁꯨ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯍꯟꯕꯁꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅꯅꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯍꯟꯈꯤꯗꯕꯁꯨ ꯑꯃꯤꯠ ꯁꯥꯍꯅꯅꯤ꯫ ꯃꯤꯌꯥꯝꯗ ꯍꯥꯏꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕ ꯀ꯭ꯂꯦꯝ ꯇꯧꯔꯛꯈꯤꯗꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ BJPꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯒꯤ ꯃꯇꯥꯡꯁꯤ MLAꯁꯤꯡꯗ ꯃꯅꯤꯡ ꯃꯈꯥ ꯇꯧꯍꯟꯗꯦ꯫ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ MLAꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯈꯟꯒꯅꯤ ꯑꯗꯨꯒ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯑꯌꯥꯕꯁꯨ ꯑꯗꯨꯝ ꯄꯤꯒꯅꯤ꯫ ꯃꯔꯛ ꯑꯁꯤꯗ MLAꯁꯤꯡꯅ ꯌꯥꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯄꯨ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯈꯜꯂꯦ ꯍꯥꯏꯕꯁꯨ ꯆꯠꯅꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯕꯤꯔꯦꯟꯅ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ MLAꯁꯤꯡ ꯑꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯆꯪꯂꯤꯕ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯈꯟꯖꯒꯗꯕꯗꯨ ꯈꯨꯗꯣꯡꯆꯥꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯒꯗꯕꯗꯤ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛ ꯑꯗꯨ ꯃꯐꯝ ꯆꯤꯡꯊꯕ ꯉꯝꯂꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯊꯧꯖꯥꯜ ꯐꯪꯗꯕꯗꯒꯤꯅꯤ꯫ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕ ꯑꯃꯁꯨꯡ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯍꯟꯗꯕꯗ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯆꯦꯟꯅꯩ ꯍꯥꯏꯕꯁꯤ 100% ꯀꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫
ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝꯁꯨ PR ꯊꯝꯕꯗ ꯀꯔꯤꯁꯨ ꯍꯥꯏꯅꯈꯤꯗꯦ PR ꯊꯝꯂꯛꯄꯗ ꯍꯔꯥꯎꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯅꯈꯤꯕꯅꯤ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯄ ꯆꯍꯤ 2 ꯐꯔꯛꯂꯕ ꯐꯥꯎꯕꯗ ꯃꯇꯝ ꯑꯗꯨꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯗꯨꯅ ꯏꯪꯇꯞꯄ ꯐꯤꯚꯝ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯉꯝꯈꯤꯗꯕꯅꯅꯤ ꯃꯤꯌꯥꯝꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯅꯈꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯈꯜꯂꯝꯕ PRꯗ ꯊꯥꯖꯕ ꯊꯝꯂꯝꯕꯁꯤꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯈꯤꯗ꯭ꯔꯦ ꯏꯪꯇꯞꯄ ꯐꯤꯚꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯗꯨꯃꯗꯤ ꯍꯥꯏꯒꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅꯗꯕ ꯉꯝꯂꯤ ꯍꯥꯏꯕ ꯑꯁꯤꯃꯅꯤ ꯅꯣꯡꯃꯩ ꯀꯥꯞꯍꯟꯕ ꯅꯠꯇ꯭ꯔꯒ ꯀꯥꯞꯍꯟꯗꯕ ꯍꯥꯏꯕꯁꯤꯅ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯍꯧꯖꯤꯛ ꯆꯂꯥꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯕꯗꯤ ꯃꯩꯇꯩꯁꯤꯡꯕꯨ ꯆꯠꯊꯣꯛꯍꯟꯗꯅ ꯊꯝꯕ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯍꯥꯏꯕꯗꯤ ꯈꯠꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤ ꯑꯁꯤ ꯎꯅꯍꯟꯗꯅ ꯖꯦꯜꯗ ꯊꯝꯕꯗꯧꯅ ꯂꯩꯍꯟꯕ ꯑꯁꯤꯅꯤ ꯃꯤꯌꯥꯝꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯒꯚꯔꯟꯃꯦꯟꯠꯇ ꯊꯝꯂꯝꯕ ꯊꯥꯖꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯔꯦꯝꯕ ꯑꯣꯏꯔꯦ PR ꯂꯩꯉꯥꯛ ꯂꯩꯔꯛꯄ ꯊꯥ 3 ꯃꯈꯥꯏꯔꯣꯝ ꯍꯧꯈ꯭ꯔꯕ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯊꯛꯄ ꯊꯨꯞꯄ ꯊꯕꯛ ꯑꯃꯠꯇꯁꯨ ꯂꯧꯈꯠꯂꯛꯄ ꯎꯗ꯭ꯔꯤ ꯅꯣꯡꯃꯩ ꯄꯤꯈꯠꯂꯛꯅꯕ ꯍꯥꯏꯕꯗꯤ ꯀꯥꯡꯕꯨ ꯑꯃꯗꯒꯤꯅ ꯈꯣꯝꯒꯠꯄ ꯉꯝꯂꯦ ꯑꯗꯨꯒ ꯑꯃꯗꯒꯤꯅ ꯉꯝꯗꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯐꯥꯎꯕꯗ ꯀꯥꯡꯕꯨ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯠꯄ ꯉꯝꯍꯟꯗꯦ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯟꯁꯤꯡ ꯃꯅꯤꯡ ꯇꯝꯅ ꯆꯠꯄ ꯌꯥꯍꯟꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯄꯤꯜ ꯇꯧꯈꯤꯕꯗꯨꯁꯨ ꯇꯥꯕꯤꯗꯦ ꯒꯚꯔꯅꯔꯅ ꯅꯣꯡꯃꯩ ꯄꯤꯈꯠꯂꯨ ꯍꯥꯏꯅꯕꯁꯨ ꯄꯤꯈꯠꯂꯣꯏ ꯍꯥꯏ ꯂꯝꯕꯤ ꯐꯥꯎꯔꯒ ꯆꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯨ ꯆꯠꯍꯜꯂꯣꯏ ꯍꯥꯏ ꯑꯣꯄꯣꯖꯤꯁꯟ ꯇꯧꯒꯅꯤ ꯍꯥꯏꯔꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏ ꯑꯊꯤꯡꯕ ꯄꯤꯔꯕꯁꯨ ꯀꯨꯀꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤ ꯇꯤ ꯄꯥꯔꯇꯤ ꯀꯧꯕ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ PR ꯂꯧꯊꯣꯛꯂꯒ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟ ꯑꯣꯏꯔꯤ ꯑꯀꯛꯅꯕ ꯃꯇꯝ ꯊꯥꯗꯨꯅ ꯃꯅꯤꯄꯨꯔꯗ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯅꯕ ꯈꯪꯍꯟꯈꯤꯕ ꯐꯥꯎꯕ ꯂꯩꯈ꯭ꯔꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯕ ꯄꯥꯝꯅꯩ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯒꯗꯤ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛ ꯃꯇꯝꯗ ꯂꯧꯈꯠꯈꯤꯕ FIR 13,000 ꯔꯣꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯃꯤ ꯃꯊꯪ ꯐꯥꯕ ꯍꯧꯔꯛꯂꯒꯅꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤꯕꯨ ꯑꯣꯏꯔꯕꯁꯨ ꯀꯨꯀꯤꯒꯤ ꯁꯦꯁꯣꯁꯤꯡꯕꯨ ꯑꯣꯏꯔꯕꯁꯨ ꯃꯊꯪ ꯐꯔꯛꯇꯨꯅ ꯃꯤꯑꯣꯏ 10,000ꯒꯤ ꯃꯊꯛꯇ ꯐꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯀꯗꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯀꯝꯗꯧꯅ ꯊꯣꯛꯍꯜꯂꯛꯀꯗꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯤꯡꯕ ꯅꯠꯇꯅ ꯑꯇꯩ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇꯦ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯔꯒꯗꯤ ꯀꯨꯀꯤꯁꯨ ꯃꯩꯇꯩꯁꯨ ꯖꯦꯅꯔꯦꯜ ꯑꯦꯝꯅꯦꯁꯇꯤ ꯂꯧꯊꯣꯛꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯕ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯅꯍꯥ ꯀꯌꯥ ꯑꯃꯁꯨ ꯀꯩꯁꯨꯝꯁꯪꯗ ꯂꯦꯟꯕ ꯇꯥꯕꯅꯤ ꯖꯦꯅꯔꯦꯜ ꯑꯦꯝꯅꯦꯁꯇꯤ ꯂꯧꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕꯗ ꯌꯥꯅꯗꯅ ꯂꯩꯔꯕ ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯀꯨꯀꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯥꯟꯅ ꯂꯩꯃꯤꯟꯅꯕ ꯆꯪꯏ ꯃꯔꯝ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯂꯒ ꯑꯩꯈꯣꯏꯒꯤ ꯂꯣ ꯃꯦꯀꯔꯁꯤꯡꯗ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯃꯨ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯣꯏꯐꯝ ꯊꯣꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ BJPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯂꯩꯉꯥꯛ ꯁꯦꯝꯍꯟꯕ ꯄꯥꯝꯗ꯭ꯔꯒꯁꯨ ꯅꯈꯣꯏꯅ ꯂꯩꯉꯥꯛ ꯁꯣꯏꯗꯅ ꯁꯦꯝꯒꯦ ꯍꯥꯏꯔꯒꯗꯤ ꯊꯧꯅꯥ ꯈꯔꯁꯨ ꯐꯕ ꯇꯥꯕꯅꯤ ꯍꯥꯏꯖꯅꯤꯡꯏ ꯃꯔꯛ ꯑꯁꯤꯗ ꯑꯍꯃꯗꯥꯕꯥꯗꯇꯒꯤ ꯂꯟꯗꯟ ꯇꯝꯅ ꯄꯥꯏꯒꯗꯕ ꯏꯌꯔ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯇꯧꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡ 269 ꯁꯨꯈ꯭ꯔꯦ ꯂꯩꯈꯤꯗꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ 294ꯅ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯄꯦꯁꯦꯟꯖꯔ ꯑꯃꯗꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯑꯃꯗꯤ ꯄꯥꯏꯂꯣꯠꯁꯤꯡꯅꯤ ꯑꯗꯨꯒ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯀꯥꯏꯈꯤꯕ ꯃꯐꯝ BJ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯒꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯑꯃꯗꯤ ꯗꯣꯛꯇꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯋꯥꯔꯀꯔꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯀ꯭ꯔꯥꯁ ꯇꯧꯈ꯭ꯔꯕ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯑꯣꯏꯅ ꯃꯊꯧ ꯇꯧꯈꯤꯕꯤ ꯊꯧꯕꯥꯜꯗꯒꯤ ꯉꯥꯟꯊꯣꯏ ꯁꯔꯃ ꯀꯣꯡꯕꯥꯏꯂꯥꯛꯄꯝ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯁꯤꯡꯁꯣꯝ ꯂꯪꯗꯨꯝ ꯀꯧꯕꯤ ꯃꯅꯤꯄꯨꯔꯤ 2 ꯌꯥꯎꯔꯤ ꯀꯦꯕꯤꯟ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ 19 ꯑꯃꯗꯤ ꯄꯦꯁꯦꯟꯖꯔ 290 ꯄꯨꯟꯅ ꯃꯤꯑꯣꯏ 292 ꯇꯣꯡꯈꯤꯕ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯕꯤꯁ꯭ꯋꯥꯁ ꯔꯃꯦꯁ ꯀꯧꯕ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯟ ꯄꯦꯁꯦꯟꯖꯔ ꯑꯃ ꯈꯛꯇꯃꯛ ꯏꯃꯥꯔꯖꯦꯟꯁꯤ ꯑꯦꯛꯖꯤꯠꯇꯒꯤ ꯆꯣꯡꯊꯧꯕꯗꯒꯤ ꯍꯤꯡꯍꯧꯈꯤꯕꯅꯤ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯒꯨꯖꯔꯥꯠ ꯆꯦꯞꯇꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯍꯦꯜ ꯁꯥꯍꯅ ꯊꯧꯗꯣꯛ ꯑꯗꯨꯗ BJ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯒꯤ ꯃꯦꯗꯤꯀꯦꯜ ꯃꯍꯩꯔꯣꯏ 3 ꯑꯃꯗꯤ ꯗꯣꯛꯇꯔ ꯑꯃꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯗꯒꯤ ꯐꯪꯈꯤꯕ ꯍꯛꯆꯥꯡ 9ꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎꯁꯤꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯔꯥꯟ ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯃꯇꯥꯡꯗ ꯑꯞꯗꯦꯠ ꯈꯔ ꯇꯧꯖꯒꯦ ꯃꯤꯗꯜ ꯏꯁꯇ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯦꯟꯁꯟ ꯋꯥꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯏꯖꯔꯦꯜꯒꯤ F-35 ꯐꯥꯏꯇꯔ ꯖꯦꯠ 2 ꯏꯔꯥꯟꯅ ꯀꯥꯞꯊꯈ꯭ꯔꯦ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯗ꯭ꯔꯣꯟ ꯀꯌꯥꯁꯨ ꯊꯨꯒꯥꯏꯕ ꯉꯝꯂꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯈ꯭ꯔꯦ ꯏꯖꯔꯦꯜꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯃꯤꯁꯥꯏꯜ ꯐꯦꯛꯇꯔꯤꯅꯆꯤꯡꯕꯗ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯒꯤ ꯂꯃꯟꯈꯨꯝꯕ ꯑꯣꯏꯅ ꯏꯔꯥꯟꯅꯁꯨ ꯏꯖꯔꯦꯜꯒꯤ ꯐꯥꯏꯇꯔ ꯖꯦꯠ 2 ꯑꯗꯨ ꯀꯥꯞꯊꯈꯤꯕꯅꯤ ꯍꯥꯏꯔꯤ ꯏꯔꯥꯟꯒꯤ ꯑꯥꯔꯃꯤ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟ ꯑꯣꯐꯤꯁꯅ ꯊꯥꯗꯣꯔꯛꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯗꯨ ꯏꯌꯔ ꯗꯤꯐꯦꯟꯁ ꯌꯨꯅꯤꯠꯁꯤꯡ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯍꯟꯈꯤꯕꯒ ꯂꯣꯏꯅꯅ इजरायलगी फाइटर जेट अनि अमदी मसिंग यामलाबा ड्रोन कयाम कापथदुन अमांगा ता थोहनखि यूनाइटेड स्टेट्स सारगा इजरायलना सिजिनबा F-35 फाइटर जेट असि मालेमगी ओइना लानफमदा सिजिनबा याबा ख्वाइदगी मतिक मया लैरबा लानगी प्लेन मखल अमनि हाइरि करिगुंबा ईरानगी वफम मसिना अचुंब ओइरमबा तारबदी मालेमदा F-35 फाइटर जेट कापथबा ngamba इहान हनबा लेबाक ईरानना ओइरगन नकल अमरोमदा ईरानगी वफम अदुबु इजरायली डिफेंस फोर्स IDF ना अकनबा मोंगदी यानिंगदबा फोंदोखरे
IDF की स्पोकपर्सन अमन हाई ईरान युमफम याउदब वफम कया फोंदोक्तुना मालेम की मियामबु लाना लमजिंगनबु होटनरे F-35 फाइटर जेट अनि कापथकी है वफम अदु युमफम याउदबनी ईरान की तोंगान तोंगानबा मीडिया ऑर्गेनाइजेशन सिंगनदी फाइटर जेट अनि अदु कापथकी है वफम अदु अचुंबनी है रिपोर्ट तौरखी अखन्नब एयर डिफेंस यूनिट सिंग मथौ निंखिने पांथोकहंदुना इजराइल की फाइटर जेट अनि कापथखब मतुंगदा फाइटर पायलट अमसु हिंगने फाब ngamli haina न्यूज एजेंसी अमगी रिपोर्टना फोंदोखे इंडिया इरानियन एम्बेसी इजराइल की फाइटर जेट अनि कापथकीबक लोइनना मसिंग यामलब ड्रोन सिम मंगन तकन की हाइब वफम अदु अचुंबनी हाइना फोंदोखे सोशल मीडिया प्लेटफॉर्म एक्स ता थादोरखिब इरानियन एम्बेसी की वर्गुल अमन हाई ईरान की नोंथक लंबी पैसिलखिब इजराइल की F-35 फाइटर जेट अनि अमदी ड्रोन कया मरुम अमांगा तथोहन मंगमले नकल अनिमक की वफम से करम माइकेद चुंबगी हाइब चपचाब खंग मंगमद्री हिरम मसिगी मतंग चपचाना असुमरंग खंदोकनबगी मतंग इंटरनेशनल ऑब्जर्वेटरी सिन कुपन यंगसिनब होटनरी जैरक असिदा ईरान हुजि हुजि ओयरलिब फिबम मसिगी मतंग यूनाइटेड स्टेट का वरी सानबगी मथौ तादि हाइनसु फोंदोकरे इरानियन फॉरेन मिनिस्ट्री स्पोकपर्सन अमन हाई US ना हिरम खुदिमक इजराइल की मतिंग पांगदुन लाकली हाइबा मालेम की मियान मैक सेंग खंगरबनिना मिडल ईस्ट हुजि चाउन उखतनलिब असि मतंग वरोइसिन पुरनब हाइदुन US का वरी सानबगी मथौ तादि हाइनसु माकन मखातन फोंदोखे अतोप पाव अमना मालेम सिनब थुंगना टेरोरिस्ट की थबक थोरम चाउन पांथोक्तुना लाकलिब तमथीरब अल कायदाना अमेरिका की प्रेसिडेंट डोनाल्ड ट्रम्प याउन मियोय कया हातलगनी हाइना लौथोरखरे अल कायदा टेरोरिस्ट अमेरिका की वाइस प्रेसिडेंट JD Vance फॉरेन मिनिस्टर मार्को रूबियो डिफेंस मिनिस्टर पिट हेक्सेट बिलियनियर इलोन मास्क अमदी अमेरिका की सेंचाव पाइब मियोय कया याउना डोनाल्ड ट्रम्प की लेंगाक्ति याव मिनिस्टर सिंचु हातकनी हाइना लौथोरखिबनी लोइनना अल कायदाना हातकनी हाइना लौथोरलिब वफम असी गजादा लेप्प लेतना लंदारिब इजराइल लेबाकता सौगटपगिनी हाइनसु फोंदोकले अल कायदाना हातलगनी हाइना लौथोरलिब मियोयसिंग इमुंग मनुंगी मियोयसिंगसु हातकदबनी हाइना अल कायदा की मिलिटेंटसिंग यथंग पीखरे हाइरि अमरोमदा अल कायदा की लुचिंगबा अल अवाल कीदा फाब अमदी हातपंगम मियोयदा $1 बिलियन सिस की रिवार्ड पीगनी हाइना डोनाल्ड ट्रम्प लेंगाकन लौथोरखरे हाइरि मालेमगी तोंगान तोंगानबा मफमसिंगदा थोकपा थौदोक वाथोक कयागी ई पाउसिंग अमदी सकनाइरबा मियोय कयागी वाखल्लोकसिंगबु मियामदा यौहंदुना मियामगी मिट नाकोंग ओइहल्लिबा इपाक टीवी न्यूज हाइबा न्यूज नेटवर्किंग यूट्यूब चैनल अमदी फेसबुक पेज असिबु अदोमना लाइक शेयर कमेंट फॉलो अमदी सब्सक्राइब तौबिदुना तुंग कोइना मियामगी सेवा तौबा ngamnanaba सपोर्ट तौबियु हाइजरी।